ꯑꯩꯒꯤ ꯃꯔꯨꯞ ꯂꯣꯏꯅꯅ ꯅꯨꯡꯁꯤꯐꯦꯖꯩ ꯇꯨ ꯍꯥꯏꯕ ꯐꯤꯂꯝ ꯑꯗꯨꯗꯤ ꯁꯛꯆꯈꯤꯕ ꯏꯁꯩꯅꯤ ꯑꯌꯥꯝꯕ ꯕꯤꯁꯣꯔ ꯆꯟꯅꯕ ꯃꯍꯥꯛꯀꯤ ꯃ꯭ꯌꯨꯖꯤꯛ ꯄꯥꯔꯦꯁꯇꯦꯜꯅ ꯂꯤꯔꯤꯛꯁ ꯇꯧꯕꯤꯈꯤꯕ ꯏꯁꯩꯅꯤ ꯑꯁꯤ ꯆꯨꯔꯥ ꯀꯔꯟꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯤꯔꯤꯕ ꯑꯩꯒꯤ ꯏꯆꯜ ꯃꯣꯏꯔꯥꯡꯊꯦꯝ ꯅꯟꯗꯤꯅꯤ ꯗꯦꯕꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯌꯥꯏꯐꯕ ꯑꯣꯏꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯑꯩꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯔꯤ Hãy subscribe cho kênh Ghiền Mì Gõ để không bỏ lỡ những video hấp dẫn